ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯟꯊꯧꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯅꯣꯂꯨꯞꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯟꯊꯧꯂꯤꯛꯂꯝꯒꯤ ꯋꯥꯔꯤ ꯁꯦꯔꯤꯁ ꯊꯥꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯄꯤꯕꯤꯔꯛꯄꯁꯤꯡꯗꯒꯤ ꯋꯥꯔꯤ ꯑꯃꯇꯪꯒ ꯉꯁꯤ ꯊꯥꯖꯒꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯁꯦ ꯂꯥꯏꯗꯤꯕꯤꯔꯥ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯋꯥꯔꯤ ꯑꯁꯤꯅ ꯄꯤꯅꯤꯡꯂꯤꯕ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯅꯨꯡꯁꯤꯅꯕ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯅꯨꯡꯁꯤꯕꯗ ꯆꯍꯤ ꯂꯩꯇꯦ, ꯀ꯭ꯂꯥꯁ ꯂꯩꯇꯦ ꯍꯥꯏꯅꯩ꯫ ꯃꯁꯤꯃꯛꯅꯅꯤ ꯊꯣꯏꯒꯤꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯈꯤꯕ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯝꯕ ꯌꯥꯏꯁꯦꯟꯕ꯫ ꯃꯈꯣꯏ ꯑꯅꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯏ, ꯇꯤꯟꯅꯔꯛꯏ꯫ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅꯕꯗ ꯊꯣꯏꯅ ꯌꯥꯏꯁꯦꯟꯕꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯕ, ꯌꯥꯏꯁꯦꯟꯕꯅꯁꯨ ꯊꯣꯏꯕꯨ ꯌꯥꯝꯅ ꯈꯟꯖꯩ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯃꯇꯝ ꯑꯃꯗ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯕꯤꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ, ꯇꯤꯟꯅꯔꯛꯄꯅ ꯌꯥꯏꯁꯦꯟꯕꯗꯣ ꯀ꯭ꯂꯥꯁ 12 ꯍꯦꯛ ꯂꯣꯏꯕꯗꯒꯤ ꯃꯍꯥꯛ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯥꯈꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯃꯁꯤꯡ ꯍꯦꯛ ꯇꯝꯕ ꯆꯠꯈꯤꯕꯗꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯍꯣꯡꯕ ꯀꯌꯥ ꯎꯕ ꯐꯪꯂꯛꯈꯤꯕ꯫ ꯊꯣꯏꯅ ꯌꯥꯏꯁꯦꯟꯕꯕꯨ ꯆꯍꯤ ꯑꯃꯗꯒꯤꯅ ꯆꯍꯤ ꯑꯃ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯩ꯫ ꯃꯍꯥꯛꯅ ꯃꯔꯛ ꯃꯔꯛꯇ ꯌꯨꯝꯗ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ, ꯊꯦꯡꯅꯩ꯫ ꯊꯦꯡꯅꯔꯕꯁꯨ ꯌꯥꯏꯁꯦꯟꯕꯒꯤ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯍꯣꯡꯏ ꯍꯥꯏꯕ ꯊꯣꯏꯅ ꯈꯪꯏ꯫ ꯃꯍꯥꯛ ꯊꯣꯏ ꯈꯪꯍꯟꯗꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯂꯣꯟꯅ ꯀꯣꯏꯕꯒꯨꯝ ꯇꯧꯏ꯫ ꯊꯣꯏꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯈꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯈꯪꯂꯛꯄꯗꯒꯤ ꯌꯥꯏꯁꯦꯟꯕꯗ ꯃꯍꯥꯛꯅ ꯐꯖꯅ ꯍꯥꯏꯖꯩ, "ꯗꯥ, ꯅꯪ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕꯗꯨ ꯀꯣꯏꯒꯅꯨ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏ꯫ ꯌꯥꯏꯁꯦꯟꯕꯗꯣ ꯊꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯊꯧ ꯁꯥꯗꯦ, ꯈꯨꯝꯅꯤꯡꯕꯒꯨꯝ ꯈꯨꯝꯅꯤꯡꯗꯕꯒꯨꯝ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯗꯤ ꯅꯨꯄꯤ ꯀꯣꯏꯗꯦ, ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯤꯕꯅꯣ ꯍꯦꯛꯇ ꯍꯥꯏ꯫ ꯊꯣꯏꯅ ꯍꯥꯏ, "ꯃꯤꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ, ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯂꯣꯏꯅ ꯈꯪꯏ꯫ ꯅꯍꯥꯛ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯦꯛꯇꯃꯛ ꯍꯥꯏꯕꯅꯤ." ꯌꯥꯏꯁꯦꯟꯕꯗꯣ ꯊꯣꯏꯅ ꯋꯥ ꯉꯥꯡꯕꯗ ꯃꯍꯥꯛ ꯊꯧ ꯁꯥꯗꯅ ꯈꯨꯝꯃꯤ꯫ ꯃꯍꯥꯛ ꯊꯣꯏꯗ ꯀꯌꯥ ꯀꯟꯅ ꯏꯟꯇꯔꯦꯁ ꯑꯣꯏꯗꯦ ꯍꯥꯏꯕꯁꯨ ꯊꯣꯏꯅ ꯈꯪꯏ꯫ ꯌꯥꯏꯁꯦꯟꯕꯅ ꯊꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯗ ꯌꯥꯝꯅꯁꯨ ꯂꯥꯏꯅ ꯂꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯅꯍꯥ ꯑꯣꯏꯔꯤꯉꯩ, ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯈꯔ ꯉꯥꯎꯕꯅꯦ, ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯉꯁꯤ ꯑꯩꯅ ꯄꯪꯂꯥꯡ ꯂꯥꯡꯂꯨꯔꯁꯨ, ꯀꯣꯏꯔꯨꯔꯁꯨ, ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯊꯣꯏꯅꯤ꯫ ꯅꯍꯥꯛ ꯈꯛꯇꯅꯤ ꯌꯥꯏꯁꯦꯟꯕꯒꯤꯗꯃꯛ ꯂꯩꯔꯤꯕ꯫ ꯅꯨꯄꯤ ꯀꯅꯥꯕꯨꯁꯨ ꯑꯩꯅ ꯂꯧꯔꯣꯏ, ꯅꯍꯥꯛꯄꯨ ꯂꯧꯒꯅꯤ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗꯅꯤ ꯊꯣꯏꯅ ꯅꯤꯡꯉꯝꯖꯗꯕ, ꯃꯉꯣꯟꯗ ꯍꯥꯏꯕ ꯉꯥꯡꯕꯗꯤ ꯉꯝꯖꯗꯕꯅ ꯂꯣꯟꯅ ꯂꯣꯟꯅꯁꯨ ꯀꯞꯆꯈꯤꯕ꯫ ꯊꯣꯏꯅ ꯌꯥꯏꯁꯦꯟꯕꯗ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯌꯥꯏꯁꯦꯟꯕꯗꯣ ꯃꯍꯥꯛ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕ ꯀꯩꯗꯧꯅꯨꯡꯗ ꯂꯦꯞꯇꯦ꯫ ꯊꯣꯏꯗꯣ ꯃꯇꯣꯝꯇꯁꯨ ꯈꯜꯂꯛꯏ, ꯃꯍꯥꯛꯀ ꯑꯩꯒ ꯌꯦꯡꯅꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯕ ꯍꯦꯜꯂꯤ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯊꯥꯛꯇ ꯃꯍꯥꯛꯅ ꯅꯨꯄꯤ ꯀꯣꯏꯖꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯄꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯦ ꯄꯥꯎ ꯇꯥꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯅ ꯋꯥꯔꯤꯕ?" ꯊꯣꯏꯗꯣ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞꯇ ꯃꯇꯣꯝꯇ ꯂꯩꯕꯗ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯔꯒ ꯀꯞꯆꯩ꯫ ꯃꯍꯥꯛꯀ ꯌꯥꯏꯁꯦꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯊꯣꯏꯅ ꯐꯖꯅ ꯍꯥꯏ, "ꯗꯥ, ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯤꯅꯁꯨ ꯑꯩꯕꯨ ꯎꯁꯤꯠꯄꯤꯔꯣꯏ, ꯃꯤꯅꯁꯨ ꯑꯩꯕꯨ ꯅꯣꯛꯅꯒꯅꯤ꯫ ꯅꯍꯥꯛ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯒꯅꯨ" ꯍꯥꯏꯗꯨꯅ ꯌꯥꯏꯁꯦꯟꯕꯒ ꯎꯅꯕ ꯈꯨꯗꯤꯡ ꯊꯣꯏꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯒ ꯍꯦꯛꯇꯃꯛ ꯋꯥꯀꯠꯆꯩ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯅꯤꯡꯉꯝꯗꯅ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯣ ꯌꯥꯏꯁꯦꯟꯕꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯇꯩꯊꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯌꯥꯏꯁꯦꯟꯕꯗꯤ ꯃꯍꯥꯛꯀꯤ ꯍꯥꯏꯐꯝ ꯊꯣꯛꯄ, ꯉꯥꯡꯐꯝ ꯊꯣꯛꯄ ꯋꯥꯍꯩ ꯑꯃꯅꯤ ꯍꯥꯏꯔꯝꯂꯒ ꯍꯦꯛꯇꯃꯛ ꯆꯠꯈꯤ꯫ ꯌꯥꯏꯁꯦꯟꯕꯅ ꯁꯨꯇꯤ ꯊꯣꯔꯛꯂꯦ ꯍꯥꯏꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯕ, ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯕ ꯊꯣꯏꯗꯣ
ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯞꯄꯇꯅ ꯁꯔꯨꯛ ꯑꯣꯏꯔꯛꯈꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯌꯥꯏꯆꯦꯟꯕꯒꯤ ꯑꯔꯣꯠꯄ ꯁꯛꯇꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯎꯠꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯅꯧꯅ ꯈꯪꯅꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯐꯥꯎꯕ ꯊꯣꯏꯗ ꯌꯦꯡꯍꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯊꯣꯏꯗ ꯐꯣꯟ ꯇꯧꯔꯛꯂꯒ ꯂꯛꯅꯕ ꯀꯔꯦꯝꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ꯫ ꯊꯣꯏꯗꯣ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ, ꯅꯤꯡꯉꯝꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕ ꯌꯥꯏꯆꯦꯟꯕꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯈꯤꯗꯦ꯫ ꯃꯍꯥꯛ ꯌꯥꯏꯆꯦꯟꯕꯗ ꯉꯥꯡꯖꯕ ꯆꯩꯖꯕꯗꯤ ꯉꯝꯗꯕꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯀꯞꯂꯒ ꯂꯦꯟꯖꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯌꯥꯏꯆꯦꯟꯕꯅ ꯊꯣꯏꯗ ꯐꯣꯟ ꯇꯧꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏ, "ꯊꯣꯏ, ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯂꯥꯞꯅꯔꯁꯤ." ꯌꯥꯏꯆꯦꯟꯕꯒꯤ ꯋꯥꯍꯩ ꯑꯗꯣ ꯊꯣꯏ ꯈꯛ ꯌꯥꯈꯤꯗꯦ꯫ ꯊꯣꯏꯅ ꯍꯥꯏ, "ꯗꯥ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ? ꯅꯪ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯍꯤ 4ꯔꯣꯝ ꯅꯨꯡꯁꯤꯅꯔꯛꯄꯁꯤꯗ ꯅꯣꯡꯃꯇꯁꯨ ꯍꯥꯏꯗꯕ ꯋꯥ ꯑꯃ ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕ, ꯅꯍꯥꯛꯅ ꯄꯦꯟꯗꯕ ꯑꯩꯅ ꯀꯔꯤ ꯊꯕꯛ ꯇꯧꯈꯤꯕꯒꯦ?" ꯊꯣꯏꯗꯣ ꯌꯥꯏꯆꯦꯟꯕꯗꯗꯤ ꯀꯟꯅ ꯉꯥꯡꯖꯕꯗꯤ ꯉꯝꯖꯗꯕꯅ ꯅꯣꯟꯖꯔꯒꯇꯅꯤ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕ꯫ ꯃꯍꯥꯛꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯔꯕꯁꯨ ꯌꯥꯏꯆꯦꯟꯕꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯌꯥꯏꯆꯦꯟꯕꯁꯨ ꯊꯣꯏꯗ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ, ꯄꯥꯎ ꯑꯃꯠꯇꯁꯨ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯅꯗꯤ ꯐꯅ ꯀꯟꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯈꯤ, ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯂꯥꯞꯅꯕ ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤꯗ ꯑꯗꯨꯃꯛ ꯑꯣꯏꯔꯛꯂꯦ꯫ ꯊꯣꯏ ꯂꯩꯐꯝ ꯈꯪꯈꯤꯗꯦ, ꯌꯥꯝꯅꯁꯨ ꯀꯞꯈꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕ, ꯃꯇꯝ ꯀꯨꯏꯅ ꯆꯍꯤ 3-4 ꯈꯪꯅꯔꯛꯂꯒ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯞꯅꯔꯁꯦ ꯍꯥꯏꯔꯛꯄꯗ ꯊꯣꯏꯗꯣ ꯌꯥꯝꯅꯁꯨ ꯄꯦꯟꯈꯤꯗꯕꯅꯤ꯫ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ? ꯅꯨꯡꯁꯤꯕ ꯃꯍꯥꯛꯅꯗꯤ ꯃꯃꯤꯠ ꯉꯥꯎꯗꯨꯅ ꯅꯨꯄꯤ ꯑꯍꯦꯟꯕ ꯄꯥꯝꯗꯨꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯒ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯏ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯂꯣꯏꯅꯧ ꯈꯪꯅꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛꯀ ꯌꯥꯏꯆꯦꯟꯕꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ, ꯂꯥꯞꯅꯈꯤꯕ ꯆꯍꯤ 1 ꯐꯥꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯀꯌꯥꯁꯤꯡ ꯑꯁꯦ ꯋꯥꯀꯠꯐꯝ, ꯇꯝꯊꯣꯛꯐꯝ ꯂꯩꯇꯕꯅ ꯃꯍꯥꯛ ꯌꯥꯝꯅꯗꯤ ꯋꯥꯅ ꯂꯦꯟꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯥꯖꯖꯕ ꯃꯔꯨꯞ ꯑꯃꯗ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ, ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯊꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯤꯡ ꯕꯨꯡꯉꯣ ꯀꯧꯏ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯕꯨꯡꯉꯣꯅ ꯊꯣꯏꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯈꯤ꯫ ꯕꯨꯡꯉꯣꯒ ꯌꯥꯏꯆꯦꯟꯕꯒꯁꯨ ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯈꯤꯕ ꯃꯔꯨꯞꯅꯤ꯫ ꯌꯥꯝꯅ ꯀꯟꯅ ꯂꯣꯏꯅꯗ꯭ꯔꯕꯁꯨ ꯃꯔꯨꯞ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯕꯨꯡꯉꯣꯅ ꯊꯣꯏꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯣꯏꯅꯕ ꯃꯇꯝ ꯑꯌꯥꯝꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯅꯕ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯤꯈꯤ꯫ ꯊꯣꯏꯗꯣ ꯃꯇꯝ ꯑꯃꯗꯗꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯖꯔꯝꯕꯅꯤ꯫ ꯕꯨꯡꯉꯣꯒ ꯊꯦꯡꯅꯕ, ꯕꯨꯡꯉꯣꯒ ꯄꯨꯟꯕꯗꯒꯤ ꯃꯍꯥꯛꯄꯨ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯅꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯅꯕ ꯕꯨꯡꯉꯣꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯤꯔꯛꯄꯗꯒꯤ ꯊꯣꯏ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯂꯕꯁꯨ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯈꯤꯕ, ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯈꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯈꯤꯕꯅ ꯃꯍꯥꯛ ꯌꯥꯏꯆꯦꯟꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯌꯥꯏꯆꯦꯟꯕꯒ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯛꯇꯕ, ꯃꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯕ ꯍꯧꯖꯤꯛꯇꯤ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯕꯨꯡꯉꯣꯒ ꯊꯣꯏꯒ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ, ꯊꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥꯗ ꯕꯨꯡꯉꯣꯅ ꯁꯔꯨꯛ ꯌꯥꯕꯤꯕ, ꯅꯣꯛꯄ ꯀꯥꯎꯔꯝꯂꯕ, ꯀꯞꯄꯇꯅ ꯁꯔꯨꯛ ꯑꯣꯏꯔꯝꯂꯕ ꯊꯣꯏꯗꯣ ꯕꯨꯡꯉꯣꯅ ꯉꯁꯤꯗꯤ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯑꯃꯗ ꯄꯨꯕꯤꯔꯛꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯕꯨꯡꯉꯣꯅ ꯊꯣꯏꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯊꯣꯏꯗꯣ ꯕꯨꯡꯉꯣꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯕꯨꯡꯉꯣꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯨꯡꯉꯣ, ꯅꯪꯅ ꯉꯁꯤ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯀꯔꯤꯅꯦꯅ ꯈꯟꯒꯦ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯒ ꯈꯪꯅꯔꯝꯕ ꯅꯨꯄꯤꯅꯤ꯫
Magi aigi wari pumba nang na loina khanglibane. Punamaksin asi khanglaga nang na ngon nusi hairibase nangi wakhanda kari nene khange. Bungona thoi bu yenglaga mahangna sumna makhumlake. Thoi nang na yamna wana leibado yengba ai kaidono ngamde. Nangi cham jaba na taw nangi nawong na tawduda taseng namak nang bu yamna nusi. Nangi damak punsi sima lepke khalle. Nang bo ina sungta thadok loi. Bungona phane yamna haijarabasu thoi do mahaki mamana baga koina rami haiduna kaidono de yade. Mahangna hai bungo nang aibu lana lawgano. Aidi nupa amata phawbu khangnararoi. Matam sigi nupa singse tasena ma aiki milu pirang sinthaba thamoi maicha khangbado yamna wai. Nangde aigi marupne marup oina adum leisi matungdadi nang aduguma wari sarakano. Thoigi wahai aduda bungona asumna hai thoi nang karigi ninghanaribano nangna adumna waraga leibado tasena ma ai yengba ngamde. Nangi icham jaba na taw nangi puksel tasena ma ai yamna ngaujai. Nangna bu yabirabadi tungda thorakadaba khudongthiba khudimak loina aina mayoknaba ngamgani. Nang aina hairabasi amukte yabiyo. Bungona adumna yamna toina hairakpadagi thoina hairake. Phare nangna hairibado ai yarage. Tawbatabu nang ai khangnaba matamda lakadaba khudongthiba khudimak nang mayoknaba ngamgadra. Bungodo thoigi mangda wasakladuna ngamgani hairake. Bungona adum hairaklabasu thoido khantarabu mikupta mahak amuksu yaningde. Thoina phane yamna yadabadagi bungodo nangna aibu yadrabadi tasengna ma ai sigani waisi phau hairake. Bungona adum hairakpadagi thoido pakhatjaba kaya phaukhibana mahak bungogi mai ngakpiduna makhoi ani nongna mari leinaba horakki. Bungoga loinaba mikuptagi thoido momon khara nokko phangjare. Matam kuina wana lenjaramba milu pirang kangdana lelamba thoyado bungona mahak nauba mapo amapok pide. Matam khudingmakta bungona mahakpu kupna senabiki. Thabak ama chatpa matamdasu bungoda hairamlaga thoido hekta machatle. Phone wari sanaba matamdasu makhoi ani matam ayamada online lehallaga wari adum sanai. Thoina bungogi damak yamna su khalai. Bungona su thoigi damak mikup khudin khanbiba wajabiba senabiba kaya aduna thoina bungobusu nomu nusiba asum helai. Ngasidi makhoi ani khangnarakpa mari leinarakpa matam yamsilakle. Nomagi numit amadadi bungodo mahakati naba manaba singa pulluba mikupta mamanaba singa aduna bungoda asumna hairakki. Marup bungo nangsu yai he. Nangi namanaba na koiramba nupi amabu karigi nang namu koiribano. Bungona phajana khummi. Marup thoise yamna chammi pukchensu yamna sengi. Wakhal aina munna khallaga mahakpu khangnabani. Mamanabaduna asumna ma hairake. Nangna magi maramda phajana khanglabasu mahakse nangi namanabana koirambani. Nupa aikhoi masendi punna ikhang khangnaba ngaktani. Nangna asida koini haiduna koiribase nahakpa tasena mangaktaba ngamde. Nahak matam ngallingaida magi wakhan thadau natrabadi nahak hayeng tungkona ningamdaba kaya lakani. Mataw asum tawna mamanaba kaya aduna mangona toina haibadagi bungodo tapna thoigi manaktagi lapthokpa horake. Mahak wakhal khara su honglai. Thoida toina phone toramba pau pharamba kaya ado ngasidi bungo phone su torakhidre pau su pharakhidre. Thoina phone toroktribadi karigino hangurabasu thabak chilli hektama hai. Nomagi phone toroktaba pau pharaktaba kaya aduna
Thoi khanglakle bungo su ngasidi wakhal ama torokle haibado nongmata wari sadabada pau phonadabada leiba ngamjaramdaba bungo ne numidangi matamda phauba thengla phaubada phone online lehenduna tumhanlamliba bungo ne aduga ngasina kanana kari haibadagino bungo do thoigi wakhaldagi tamna tamna lapthora I haiba thoi loina khanakki thoina di matam ayamada phone tawjai phone tawruba khuding bungo do thabak chili hektama hai mahaka wari sananingdaba pau phonaningdaba kaya tawre haiba thoi phajana khangle matam kharagi tungdadi nongma bungona phone tawrlaga thoi da asumna hairae thoi nang aibu shawrano nangidama I lepa ngamdre bungogi wahaye du tabada thoi yamna penkhide mahangna hanglae nangna aigidamak lepiba ngamloidaba oirabadi karige ingonda nungsi hairibano nangi wakhanda aisibu sanaponi khanbra laidibini khanbra nungsiba nungsi panghai hairaga koninga matamda koiba toninga matamda tokpa yabra nakhoi gi wakhalda karinena ibu khanbage khara sauna thoina bungora chairakpani bungona hai thoi nang atopu nupa yenglo nang budi aina yamadi nungsijai nungsirabasu nangidama aina lepa haibadudi ngamdre nang aibu saunuko waya se hairamlaga bungodo phone thamki bungona phone thamkarba matungda thoi yamna penkhide ningamkhide chauningma kaya amasu phauki numitugi matung thoi do bungoda phone kayarak tawjai mahana phone tawrabasu bungodi phone sukpai pairakidre mahak thoigi wakhandagi lapthokre mamanaba sing aduna thaujinbada mahak yakraba male thoi kaplaga lenjai matam amada waraga leiramba kayado bungona mahakpu nauna mo yokhatpibane mahaki nungaitaba kaya bungona nauna hinganbiduna mahakpu mamonokpusu tambiramane aduga ngasina mangondagi amag lapthokkibada thoi yamna wana lenkhi nungaitaba amadi ningamdaba kaya aduna thoi wakhal leina phabu oiduna chada thaktabadagi mahak matam kuina naki mahakna asumna waraga leiraba phawbada bungodo mangonda paw amata phawrakidre othon su kalledako nupana khoigi thamoise nangonda aina nungsiba hawkibasu natte nahangna aibu nongna nungsiba tambiraga nahangna aigidamak lepiba ngamgani hairamlaga ngasidi karisu leitana namanaba kharana haibada nangna ifamdagi lapthokliba thoido pendaba kaya aduna asum sonjai ngasidi chahi ama henkre bungo mangonda pawmata phawrakidre karimata su hairakidre thoina khalle matam sigi nupa singse tasena manga iko makhoina karisu leitabi ekhoi gumbi kanada su kaijadribi kaya da su wakhal lana khanbiduna wakhal lana putokpiduna ngasidi nupi ekhoibu makhoina onthona hanthana khanbireko mayambo aroibada pantholiklamna amukana khurumjari